ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯑꯩꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯊꯃꯣꯏꯄꯥꯠꯀꯤ ꯊꯝꯕꯥꯜ꯫ ꯊꯃꯣꯏꯄꯥꯠꯀꯤ ꯊꯝꯕꯥꯜ ꯁꯤꯡꯌꯦꯟ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯄꯥꯈꯪ ꯊꯃꯣꯏ ꯍꯨꯔꯤꯕꯤ ꯁꯤꯡꯌꯦꯟ ꯅꯪꯅ ꯁꯥꯠꯄꯗꯤ ꯈꯣꯏꯃꯨ ꯃꯥꯒꯤ ꯅꯠꯇꯕ꯭ꯔꯥ? ꯈꯣꯏꯃꯨ ꯃꯥꯅ ꯉꯪꯕꯗꯤ ꯁꯤꯡꯌꯦꯟ ꯅꯁꯨꯝꯂꯥꯡꯒꯤ ꯅꯠꯇꯕ꯭ꯔꯥ? ꯁꯤꯡꯌꯦꯟ ꯅꯪꯒꯤ ꯅꯇꯧꯅ ꯄꯥꯈꯪ ꯑꯣꯏꯕ ꯍꯧꯅꯁꯥ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯤ ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯍꯜꯂꯤ ꯁꯤꯡꯌꯦꯟ ꯂꯩꯅꯝ ꯐꯪꯕꯗꯤ ꯇꯝꯌꯥꯅ ꯀꯣꯔꯤ ꯆꯦꯜꯂꯛꯄ ꯀꯣꯔꯧꯅ ꯅꯥꯏꯟ ꯋꯥꯔꯛꯄ ꯆꯤꯡꯅꯨꯡꯒꯤ ꯍꯔꯤꯅ ꯈꯣꯡꯂꯛꯄ ꯅꯨꯖꯥ ꯑꯣꯏꯕꯤ ꯍꯧꯅꯁꯥ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯦꯗꯣ ꯄꯥꯈꯪ ꯊꯃꯣꯏ ꯂꯀꯥꯅꯨꯡ ꯅꯨꯡꯁꯤ ꯏꯅꯣꯠ ꯀꯥꯖꯩꯗꯣ ꯅꯨꯔꯥ ꯏꯅꯦꯝꯃꯆꯥ ꯄꯥꯝꯃꯨꯕꯤ ꯄꯥꯈꯪ ꯊꯃꯣꯏ ꯄꯥꯠꯇ ꯁꯥꯠꯆꯔꯤꯕꯤ ꯊꯃꯣꯏꯄꯥꯠꯀꯤ ꯊꯝꯕꯥꯜ꯫ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯕꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫